Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Taranipan suba Lok Sabha Mikhal gi bot masing hayeng thiragani Congress na hairi Manipur gi Lok Sabha seat animak Congress na phangani Security Force ki apunba kangbuna Thobal jila gi Waithau area dagi KCP apunba city mitei gi mioi phare Raizasi ki inkalali ba naha singda tongan ba vocational skill singda training pinaba Assam Rifles amasung We Care Skill Solution anigi marakta yanasi ama ngasi sahi taunakre amasung Civil Election Commissioner Rajiv Kumar hairi Taranipan suba Lok Sabha Mikhalda voter koti humphumari lakh kunna vote thadaduna malemda record thamba ngamle Taranipal suba Lok Sabha Mikhal gi bot masing hayeng thiragani Lok Sabha Mikhal asi tangkak tare thongna mamang tha April 18 dagi hauraga tha asigi ama phawba pangthokibani Bot masing thibigi poll Election Commission gi website results.eci.gov.in dagi natraga voter helpline app dagi phangani Manipur gi oina inner amasung outer Lok Sabha seat animaki bot masing hayeng ayuk pung 9 dagi thiba hogani Lok Sabha seat animaki Mikhal gi poll numit yungba mamang phawbada phanglaba yai haina pari Imphal East, Imphal West, Bisnupur, Thobal, Chandel, Ukhrul, Senapati, Kangpokpi, Tamenglong, Surasanpur amasung Jiribamgi punna district headquarters Taramathoida counting center kunmari hangdoktuna bot masing thigani hayeng bot masing thigidori basigi yenglaga lambi chatok sinda awongba khar leigani haina jila singi deputy commissioner singna khangali Bot masing hayeng thigidori basi yengsenaba observer manga ngarang Imphal thunglare Imphal gi North Ewasida leiba Hotel Classic JP Women's College ke mayokna badalaiba Hotel Imoles da leiri miyamna maruina rajniti dol singi mihut sing mirep sing natraga makoi gi agent singna Mikhal ga mari lenana counting officer singa siga unaba yagani haina Imphal West jilla gi district election officer TI Kiran Kumar thador pacherola mada khangalagli Bot masing hayeng thigidori basigi lokoli ba sesal thaurangi batangda Inner Manipur Lok Sabha Kendra gi returning officer Thoksom Kiran Kumar hai One Inner Manipur Parliamentary Constituency gi Kendra Kuntraga Nithoida andaka thadagiba election gi counting si sinbathungna Imphal West tasu hoi tijagani hairiba Kendra mayamsigi manungda Kendra taraga humdoi amadi postal ballot amadi service electors singi ETPBS counting si mafam asida counting hall strong room singdagi chatpagi amai tongan ba media gi oiba data collection gi loinamak sembal lojare akoiba dalairiba jaga khara da security deploy taraga gari gi movement amadi agency chatpada athingba thamba lambi lai counting asi staff singna matam chana lakpiraga cooperation PBU haidna thamaina thamjai Outer Manipur Lok Sabha Kendra gi hayeng bot masing thigidori basigi matangda Kendra asigi returning officer Ahantem Subhasna hai Both Hivasi accounting center Anida Pangthok Sagani video gi office laiba DC office complex asida accounting center number 1 kawi aduga loina hall number 2 sidana 32 Wangkhem special polling station inner amasung 35 khangabu AC gi vote hijagani masigi damakta koigi contesting candidate singna appoint toba counting agent amasung magi counting staff si khaknatana koi counting hall da miyo yamata changba yaroi special permission yaudana duga loina counting asi koi security su 3-tier security laigani Jiribam jila dasu Outer Manipur Lok Sabha Kendra gi bot masing hayeng ayuk pung 9 dagi thinaba sem saba loire bot masing jila adugi deputy commissioner gi office ta akan bangak sel gi thoranga loina thigani hayeng bot masing thigidori basigi matangda jila adugi ARO TIS Manoranjan hai bot masing table tare ta thigani Table khudingmakta counting supervisor, counting assistant amadi micro observer amamam punna mei ohumna sabat team amani yengsingani. Panba yai handagi Mikhal asida Jiribam jila gi oina akanaba polling station ama yauna punna polling station ni phumathoida vote thadanakhibani. Leibaga sida India Alliance ki sakar ama leiragani haina Congress na phongdokli. Imphal gi Congress babandanga si pangthokpa paugi mifam amada Manipur Pradesh Congress Committee MPCC gi senior spokesperson N Bhupenda Midein hai Mikhal asiga mari lenana leibaga sida leriba tongan ba media housing na puthorliba exit poll sing asi sanaba yaroi da bamadi miyamda lan uhangada ba exit poll sing ni
Channel sing asida puthorliba exit poll sing asida Bharatiya Janata Party BJP na seat sahumgi matakta phangtuna mapung phaba majority phangani haina palli masi sanaba yaroidaba wafamni leibaga sida karamba dolna lusingduna sarkar paigedege haibasi hayeng khanglagani magna hai handaki mikhala sida India Alliance na seat sani marbudra manga phangduna sarkar semgadi masi MPCC na panghai da haijin bo wafam nate leibaga sigi Congress lusing bamati India Alliance da yauriba dol ke agi lusing basinga mikhal gi ground report sing da yumpham oirega haibani Sri Bopendan hai Manipur da Lok Sabha seat anima Congress na phangani haibagi thajabale tabiriba pawasi Akash Bani Imphal dagini Thobal Police Commando amasung Kuntram doi suba Assam Rifles ki apunba kangbuna jila adugi Waithau area dagi KCP apunba city mitei gi mei ahum phare makhoi dagi pistol ahum magazine ahum maru tara taruk mobile phone mari registration number yaudaba bolero ama phangle pharba miyoi sing adu makha tamba ain gi thabak lokhona bagi damak Lelong Police Station da sinnakhre Assam Rifles amasung Manipur Police ki apunba kangbuna Sugrudo leiba uthang pokpi village da thibu humbagi thabak sathabada hand grenade mari motar animadi tongan ba khusu kolai kaya phagale Bisnupur jilla da hojik suriba nong asina law singugi thabak singda thoina kanaba pire hairi lomi singna lobuk to kumduna law panabigi thabak thoromda mai onsina bahawre masida lomi singi yenglaga sarkar na matam sana har pibinaba lomi singna appeal tawragli paudam ama Handaki akanba nong asida laudi thong thingduna ising phajinba haubaga loinana matamgi lau pathapta machine na asoba thodang laurakpana ilai na matam sangendana isingbu leiragadi adumuk lau busi komna ragli ithei lokhongi khudong saba mafam singdi double cropping tawduna hena income leinaba honarakpa laruk laisu heiraba lomi sing jaukhilakpa matamgi tools amadi machinery sing matik sana hena pothok hengalakpagi matam oirakpasida matam sana har phangan biba dakar oiri Akashvani Imphal gi pawgidamak Bisnupurdagi RK Manipur sana Malem ki atei mafam singda pangthokna bugum Manipur da su World Bicycle Numit pangthokre kumsi saigi palan thormasi gi hiramdi promoting health equity and sustainability through cycling haibasani Manipur Adventure and Mountain Biking Association na Rims ki kaya kalp ka kusum naraga thormadu Rims ki Jubilee Hall da pangthokhi thormadu da wangamada Manipur Adventure and Mountain Biking Association ki president Dr. Ngangom Arun Kumar hai palan thormasi pangthokpagi nunggi wakalondi cycle thobuna miyobigi haksangbu mapangal kanna amadi na de yektana thambangami loina akoibigi pibam da su akai be pidi masina leina kaya dagi ngakthok hanbadana tana masi afaba haksang sajel amasuni Cycling haibasi exercise makal amani masina leina kayadagi ngaktuhan bangami kudamoyna haibada heart disease stroke diabetes amadi cancer na chingba leina kayadagi ngaktuhan bangami cycling haibasi environmental friendly oiba sathok chasin tobagi pambai makal amani akhoina maikhu thokpa gari gi mahutta cycle oina thauradi hojik oriba prithibida prakriti gi khal karakpa ase khar makhaida oisu phanba ngambani Rims ki Psychiatry Department hagdoki bagi niputaret subu kuman thoram ngasi pangtokre Department asigi Dr. Kamal Hoda pangtoki ba thoramatu da saruk yaraduna Rims ki Director G Sunil Kumar hai wakhalaina na narba anaba singda psychiatrist singna piriba mateng asi yamna mamal yamba amani magna hai wakhalaina narba miyoi sing lam asida thabak toriba doctor singna kupni yengsin baga loina makoibu sadharan ki punsida hanjilakna ba honabada asobo thodang lawduna lakli Dr. Singhi Mathaudi anaba singbu ningthina laing bagalwanina makhoi gi pukning wakal phagaran bani department si hena sakulanduna miyam da kanaba kaya makhata na phangana ba hona mine si haiki Manipur University ni loba BA BSc BCom BFT BSS BTT 6 semester gi parikha gi matam nauna leble University asigi Controller of Examinations na thokpa charol madai parikha sing asi tha asigi taruk tagi horaga tarahumtoi phawda pangthok lagani Amaromda Council of Higher Secondary Education Manipur na loba Higher Secondary Improvement Examination gi form fill up tawgi matam lauthogle mari lenaba school singi principal singna council gi website ta hayegdagi horaga tha asigi tara mari phawbada online gi kuthangda submit torpa yagani hairi Manipur University National Service Scheme NSS Unit 123 na punna sinduna numit tare nigi Manipur University NSS Camp haukiba tang amada haudokre
Camp asigi nungi oiba waroldi leadership and personality development haibasini. Camp asida cultural competition, sit sengba awareness program, blood donation, first aid ki matangda khangan ba amadi uzara thaba yauri. Cyclone Ramal na solaba Imphal gi nagaramda kuntrom doi suba Assam Rifles ki F company ki board kangbuna isa wasina solaba miyoi singda sana thanaba polam sing amadi ana ayeki darkar lei hidak langtak sing ya thokre. Imphal West Jilla gi isa na solaba Khabi village da Assam Rifles na tangai phadaba polam sing ya thokre. Polam sing adugi manungda manama sing afaba ising mopak phidak amadi miyamna darkar lei polam sing yauri. Izaw na solaba Imphal gi laipum khunauda lemna laing bigi kem amasung asi pangthokre maduda imung sani tarani pan gi miyoi sing laing ki amadi hidak langtak sing su lemna yan thokhi. Rise asigi inkhalang ba naha singda tongan ba vocational skills singda training piduna makoi bo senthok lambi lehen bagi pandamda naha singidamag training program paikhanaba Assam Rifles amasung we care skill solution anigi marakta yana se ama ngasi sahi tawnakre. Yana se adu Mantri Pukhidaliba IGAR South ki campus ta pangtokba thoramamada tawnakhibani. Training program asigi makhada Assam Rifles na vocational training tophamamadi masida sangba masak matum sing puthokpaga loinana matik saba candidate sing khanbagi thorang logani. Aduga we care skill solution na instructor sing puthoktuna naha singda sayol tarani thoi gi oipa training pigani. Training adugi manungda hospitality services, retail management, beauty wellness amadi electrician gi training, mechanical amasung plumbing gi oiba skill yauri. Training asi loisalakba matamda na sing aduda National Skill Development Corporation na piba certificate yenthopaga loinana makhoibu mari lenaba sector sing thabak pinaba honagani. Training program asigi saruk ama oina June 10 dagi Hotel Imphal gi manakta leiba Sanjibani da khangalaba na Marbudra da hospitality amasung retail sales da Assam Rifles amasung we care solution na training piba hogani. Thobal Jilla gi Lamkhai Kaithel dagi Sugnu phawbagi phibam soglaba state highway asi semjinabagi matangda KSSL club organization amasung Maira Baibi loop ki mute singa punna mifam ama ngasi pangthokre. Imphal East Jilla gi Lamlai da leiba Indian Army Lamlai Police Station amasung Salo Youth Football Club na punna kusam na duna ahanba Salo knockout football tournament ngasi Lamlai Salo village da hudokre. Tournament si Indian Army na rise sida shanti purang na bakongthang amoy na paikit pani. Wabagai awang lekai community hall sa thariba kunmari suba arambam somorentro ningsing kumon knockout kendra wise open kang tournament lising ani kunmari gi ngasigi mesta nambol kendra na walida wabagai kendra bupanchil kunmapan tarani thuida thoi krai akas bani phaldegi pau tabiri. Chief Election Commissioner Rajiv Kumar Hairi Taranipan suba Lok Sabha mikhalda voter koti humphumari lakh kunna bot thadaduna malemda record thambangamle. Nai Delhi da gaji pangthokpa paugi mifam amada Sri Rajiv Kumar Hai handaki mikhalasida bot thadaba thorgliba voter singi masing asi G7 leibak sing America, United Kingdom, France, Germany, Italy, Japan amadi Canada gi voter singdagi saruk ama makai helabani. Hadaki mikhalatuda nupi voter koti kuntra mathoi lakh kunna bot thadaduna haujik phawbada malemda nupi na khwaidagi yamna bot thadaba mikhalama waikhi. English singani tarama panda pangthoki ba Lok Sabha mikhalda polling station samanga nifuda amuk hana bot thadaki adubu hadaki mikhal asidadi sumnatagi polling station kuntra mapan khaktada mikhal hanki. Hadaki mikhal asida punna monitoring team humphuni pan sijenaki polling amadi security personnel koti ama makai mikhal gi mathau tahonki. Aroibada maroiba pawmo Taranipan suba Lok Sabha mikhal gi bot masing hayeng thiragani. Congress na hairi Manipur gi Lok Sabha seat animak Congress na phangani. Security force ki apunba kangbu na Thobal Jilla gi Waithau area dagi KCP apunba city mitei gi mi ahum phare. Rise asigi inkhalangli banaha singda tongan ba vocational skill singda training pinaba Assam Rifles amasung we care skill solution anigi marakta yanasi ama ngasi sahi tawnakre. Amasung Chief Election Commissioner Rajiv Kumar Hairi Taranipan suba Lok Sabha mikhalda voter koti humphumari lakh kunna bot thadaduna malemda record thambangamle. Paulai sare.